मिजंग ताबीरब ख्वाई पुनकपु इमेज टीवी न तरामना ओक्चबगलोयना ब्रजेश कुमार न खुरमजरी ngasiगी maroiba pauda helicopter kaibagi thodok amada chief of army staff Bipin Rawat magi loinabi yauna mioi 16 laikidre state asidagi afasba lauthoknanaba center da taksinduna lakli makhatana su taksin khigani haina chief minister N Birena haikre loinana national sports university sarima pham konsa kolgi Mingda Onthokpa Yapam Thokte Haina National Sports University Construction Demand Committee gi Secretary na Hundokre Mapungoy Pau Lobirasi Chief of Defence Staff General Bipin Rawat amasung atay miyoy 12 tongba military chopper ama pakhatkibaga ikuy-kuydana Tamil Nadu da kaikre haina Indian Air Force na Hundokre Thodok aduda miyoy 12 sikhi nupa amadi hinghore hari General Bipin Rawat amadi General Rawat ki loinabisu khudong thiba thodok aduda laikidre Defense Assistant Security Commando Singh amadi Air Force Personnel Singh su chopper aduda tongki Air Force na thadorko pauda IAF Mi-17 B5 helicopter aduda CDS General Bipin Rawat tongkiba adu Tamil Nadu gi Kunur manakta kaikre Thodok adugi inquiry taunanaba order amasu thokre Defense Minister Rajnath Singh amasung Army Chief MM Narawane na Delhi da laiba General Rawat ki yumda chatki chopper adu kai khibagi report pung 13 minute kunda lakhi chopper adugi budget bakai kaya singi napomda ichai saithoktuna taduna laiba ukhi Mai chakliba amadi maikhu thana kari matam aduda mi kanbagi thabak changsinki mai na chaklaba changsing local people na chingthokpa visual sing chu ukhi thodok adugi maramda Defense Minister na paudamki chahi humphumdoi churaba General Rawat na India gi ahanba Chief of Defense Staff oina 2018 gi January da charge lokhibani handakta semkhiba Department of Military Affairs ki head oinasu General Bipin bu khankibani hari hana Army Chief oiramba kayana helicopter kaibagi thodok aduda nungaitaba phongdokre COVID-19 pandemic asida Manipur da hauke pung kunmari da mioi kulumdoi nauna COVID positive oiba thengnakri pungpham sida mioi 1934 nauna COVID positive oi kibana state asigi ngasigi COVID positive oibagi changcha da taramanga yoki state asigi oina COVID-19 pandemic hokpadagi ngasi fawda apun bamioi lak ama lising kunmanga chamri kumapan COVID positive oikre mioi lising osapan marfu mangana laikidre apun bamioi lak taramadi lising kuntramathoi chani kuntrahumdoina COVID test tokre ngasi mioi kunipan naba faduna discharge tokibadagi apunba COVID recover tokhiba mi gi masing lak ama lising kulumdoi chama taramapan sukre hojik active case ta mioi 415 leiri aduga state asigi COVID-19 naba farakpagi chang chada marifudani pan dasmik amataruk yore Malim pumbagi oina COVID positive oiba mi gi masing koti kuntaruk lak humdra mga lising kuntrani pan satret marifudra mathoi sukre COVID narabasing asigi manungda mioi lak yangkhaini thoi lising marifudra shupna kuntra mathoi na laikidre aduga mioi koti kunmari lak mapan lising marifumapan chahum marifutre na narambadagi farakre pandemic asigi chaitheng phangduna malem gi manungda COVID positive oiba masing khwaidagi yamna Tengna balaiba USA na oidi laibak asida apunba mioi koti mga lak ani lising humudra chama kontra taruk positive oikre Indiana mioi koti ahum lak nifu taruk lising yangkai taruk chanipal kunithoi COVID positive oiduna ani suba amadi Brazil na mioi koti ani lak kunmathoi lising yangkai tret chatret kuntaruk positive oiduna ahum suba COVID ki chaitheng
यामना वांगना फंगबा लेबाक ओइरी था असिगी मरीदा नागालैंड की मोन डिस्ट्रिक्ट थोखिबा थौदोक अदु लाइबक थीबनी थौदोक अदु मणिपुर गवर्नमेंट की माइकैदगिसु कंडेम तौई अमदी हक्चिन लौई वफम असि ngasi बीजेपी मणिपुर प्रदेश न सिंधुना जवाहरलाल नेहरू मणिपुर डांस एकेडमी द पांगथोकपा लॉन्चिंग ऑफ इन्वॉल्विंग पब्लिक एस्पिरेशन इन आवर पार्टी मैनिफेस्टो फोंबुई थरमदा सरुक याब लाकपदा चीफ मिनिस्टर ना फोंदोखिबनी महाकना मखा तादुना आसपा स्टेट असिदगी लौथोकननबा सेंटर द तक्सिनदुना लाकली मखा तानासु तक्सिनखिगनी ngasiगी मैनिफेस्टो फोंबुगी थोरम अदुदा बीजेपी की प्रेसिडेंट ए शारदा देवी बीजेपी की नेशनल स्पोक्सपर्सन डॉक्टर संबित पत्र बीजेपी की जनरल सेक्रेटरी ऑर्गेनाइजेशन अभय कुमार गिरी नसिंग कयासु सरुक याकी चीफ मिनिस्टर न मखा तादुना पार्टी अमगी मैनिफेस्टो सेमबदा मियाम की मत लौबसी मणिपुर की ओइना अहानबनी मसिमक प्राइम मिनिस्टर नरेंद्र मोदी की सबका साथ सबका विकास अदुदा युफम ओइरगा पांगथोकपनी बीजेपी ना ममांग मैनिफेस्टो द थमखिबा वफम सिंह साद मरिपुदी मपुंग फाहन बंगमले मरु ओइना नेशनल हाईवे के फिबम फगत हनख्रे ILP चटनहनख्रे हाईवे प्रोटेक्शन फोर्स थमखिगनी हाइखिबा अदु IRB बटालियन अनिगी रिक्रूटमेंट लोइख्रे नहासिंग द थबक फंगनगनी हाइखिबा सिंह स्टार्टअप स्टैंडर्ड की मखादा थबक फंगनख्रे बीजेपी दी मियाम ग पुन्ना चौखत मिनबनी मसिगी मखादा थबक तौरकपना थबक सिंह असि पांगथोक ngambani लाकद्रब मिखल असिगी मैनिफेस्टो असिगी दमक अदुम अदोमगी सजेशन कया मैनिफेस्टो बॉक्स द थादबियु हंदकी ओइना अनोब मियाम की आशा 2022@gmail.com हाइरिबा ईमेल असिदा मियाम की मल यामलब सजेशन सिंह पिरक्तुना हेना फब लेंगा अम पुरकनब होटनबदा सरुक यामिनसी हाइनसु फोंदोखी नागालैंड के थौदोक तो खोजु कंडेम तो हुए लोइना आर्म फोर्सेस स्पेशल पावर एक मणिपुर लेरिबसी मसी लौथोक बिननबगी अखोय आनदगी सु तंगनरग लाई हुजिक सुमदु दम तंगनगिगनी This program is, under the leadership of the Honorable Prime Minister Narendra Modi ji. Our state is going to face election in the 2022 late February. For that we are preparing manifesto. But we are going to collect the opinion from the different section of the people to include in the proposed manifesto. That is why today is the launching day of the opinion sharing movement, and the boxes will be installed in the various part of the state, including the women's market, office, clubs, and every constituency. L. Susindro Baitei, Nahakpam Indrajit, L. Rameso Maitei, T.H. Satyabrata Singh, H. Dingo Singh, Dr. Sapam Ranjan, Soibam Subhash Chandra Singh, Kongkham Robindra Singh, K. Laishio, Kasim Basum, Awangbo Niwai, Asap Udin, MLA Tranithu Asibu, Parliamentary Secretary Office Ki Fan Puhan Ba Asi, Office of Profit Ni Haibagi Maral Sirduna MLA Tranithu Asibu, disqualified Tawbina Naba Article 192 Constitution of India Gi Makada Hoki Wasahi, Lisingani Kungi November Tankuma Thoida, Manipur gi Governor the Tharakiba Cherol Adu Article 192 Clause 1 Constitution of India gi Makhada Amadi Election Commission of India gi Case Reference Number 4 Clause G of 2020 gi Opinion Matug in MLA Tarai Asi Disqualification Toroi Amadi Didi Thaisigi Complaint Asi Dismissed Tori Haina Manipur gi Governor La Ganeshan na Sahi Tawduna Thadorpo Cherol Amana Hari Amaromasu Manipur Legislative Assembly Speaker Y. Khamsan Singh gi Warep Amagi Matung ina Manipur High Court ki order Amana MLA Ahum Khetrimayum Biren Singh Yengkhom Surchandra Singh Amadi Sanasam Bira Singh habu disqualified Taunanabagi order adu Supreme Court nangasi Thokiba order Amana Chatnahan Kidre Manipur High Court ki order adubu Singnaduna MLA Ahum Asina Supreme Court ta wakat khibani Alliance for Development Alternatives Manipur Adam Kaksingna MSPDCL na sponsor Tauraga Conservation Energy Save the Future Highway Team da
painting competition ama chatliba December 12 namajing numit ki pung 10 makhaida Angansing Eco Park ta pangthok lagani. Category A da class 4 dagi class 7 forward gi mahairosing amadi category B da class 8 dagi class 10 forward tamliba mahairosing na saruk yaba yagani. Medium of painting gi akaknanaba niyam leite yakningba medium da yekpa yagani. Painting paper sing organizers sing na pigani. Competition asida makok mathang tarakpa sing da category Animaki first lupa lising ohum, second lupa lising ani, third lupa lising ama amasung consolation prize mga laigani. Competition asida saruk yanar bagi admission fee logjaroi. Supporting documents singa loyana plain paper da ming laifam school class na singba yauna WhatsApp number 873-285-2816 natraga 600-908-2006 natraga 986-270-7719 natraga hard copy sing oina Angansing Eco Park Open Air Library gi caretaker Pukrambam Birmangol da December 13 forward submit to yagani haina Adam gi secretary gi chul amana hairi. Jiribam district ki Ningsing Khundat Lairiba hospital asi district hospital la natraga sub district hospital la natraga CHC ra haibadu mari lainaba authorities singna hana khanghan biu haina ngasi ayuk Jiribam da laiba Democratic Students Alliance of Manipur Desam Jiribam District Council Office ta pangtok kiba pauging from amada Desam Jiribam District Council gi President Laisram Bilax Maitaina Pongdokre Mahakna Makhatana haikibada hospital asi tasengna Jiribam gi miyamna hospital gi maming asi maring marang ama oina Thengnari Desam gi maikaida gi di full fledged district hospital ama ohanbiu haina mari leinaba singda appeal tawjari hospital asigi leiba pharmacy maming tagi oina thambiri mathau tawdabana maram oiraga Jiribam miyam gi phangpham thokpa facilities sing phangdana leire hospital asida leifam thokpa leinaba Jiribam gi miyamna kanna honaduna lakhi maram aduna mari leinaba singna akaknaba mityeng ama sangbiu haiki loinana mathau masak khangdaba sing mari leinaba singna action lobiu hairaduna hospital asigi electric power or supply gi awatpa leiriba asisu yengchinbiu male amadi female ward ta leiriba toilet sing asi phattabana patients singna changbada laina polakadra haibagi chingnaba leire hairaduna hospital asida dustbin matik chana leitribasi yengchin haningi haiki miyamasu hospital asida lunana thamnaba tawbiu haina phongdokhi health pariba Manipur gi chief minister na akanba mityeng changbiu haina Bilaxna Paumising gi kuthangda phongdokhi ngasigi pauging from aduda secretary general M Inautomba Maitei publicity secretary Y Tomba organization secretary TH Santosh amadi executive member Khoiringamba su saruk yaki Jobjek Jiribam da leiriba aikogi Ningsing Khulda leiriba hospital asi district hospital la natraga sub district hospital la natraga CHC ra ahamda asima hangjage hairiba hospital asi aikogi tasengna aikogi Jiribam miyamna maring marang bagi aikogi maming asi gyamen tadana adum leibu thengnari haiba pot asi thaisengna full fledged district hospital ama ohen biu haiduna Desam gi maikaidagi hoina appeal tawjage Sekmai Kendra gi manungchanna leiba kantu khulen gi PMGSY na semlibu lambi asigi matangda tungan ba vested interest ki mioi singna Kendra asigi MLA is Dingo Singbu atamnana panba amadi maral thangjinba asi daita leitaba artha yaudaba famni haina kantu khulen nupi lupki secretary Kaisham Usrani Chanu amadi kungang sing asigi miyamna thamoi shokna phungdokre hai wafam asi ngasi khungang asigi
ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤ ꯌꯦꯡꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯂꯝꯕꯤ ꯑꯁꯤ PMJSY ꯒꯤ ꯃꯈꯥꯗ ꯑꯣꯟꯂꯥꯏꯟ ꯇꯦꯟꯗꯔ ꯇꯧꯔꯒ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯀꯥ ꯂꯧꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯑꯩꯁ ꯗꯤꯡꯒꯣꯁꯤꯡꯗꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣल ꯇꯧꯅꯅꯕ ꯇꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯍꯟꯗꯛ ꯂꯧꯁꯤꯡ ꯃꯇꯝ ꯑꯣꯏꯕꯅ ꯂꯧ ꯂꯣꯛꯅꯕꯒꯤ ꯇꯥꯂꯛ ꯑꯗꯨꯗ ꯂꯣꯟꯅ ꯊꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯈꯤ ꯃꯁꯤꯗ ꯀꯥꯡꯇꯣꯛ ꯈꯨꯂꯦꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣल ꯇꯧꯔꯝꯗꯕ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯂꯝꯕꯤ ꯑꯁꯤ पाकथोकनबा होटनबदा MLA ऐस दिंगोसिंगना सेल थुंगी मतेंग पांगखिबा कया लेखि लोइनना मखाताना लंबी असि हेना पाकथोकनबा अमदि लंबी सेंबा लोइरबा मतुंगदा सोरलेम नसिंगबा थानबा MLA गा ngangnaba kaya leikhi haina khunjasingna phongdokhi minister gi kangbuna handak kalbert ama quality control toromdaba da auto rickshaw na chatpada phong launa nikhaiba asida khunjasingna asigumba sendal lambi gi tikadar singna quarry gi gari chathok chasin tawba lambi da सुहन बिगनु हाइना सेक्शनना वारोल थमलखि अमरोमदा असिगुंबा कांतो खुंगंगी ओइबा लंबीगी मटांगदा अटोपा कनागुंबा अमटना पॉलिटिकल माइलेज लौननबा होना बिगनु अमदी मसिदा मराल सुक्लै लेजदबा खुंगंग असिगिदमक थवाई हक्सांग यावना मतेंग पांगलिबा थबक असिगी मरी सुक्लै लेनदबा MLA एस दिंगोबु मतुंगदा अमुक सिंगसिनगनु हारी ngasi khunjasingi marakta kantogi apunba maira paibagi secretary amadi kantogi tonga tonganba khungi lusingba sing yaukhi December mari numidang waramda thabak sururaga mayumda halakpada Nagaland gi Oting village gi mioi taramangabu Assam Rifles ki para commando kangbuna nomaina kaptuna hatkiba kaya amabuna thina soon kiba thawdok adubu coordinating committee on Manipur integrity kokugumina akan bamongda condemn torokli lup asigi assistant coordinator mediana Assam Rifles ki thawong adubu akan bamongda yaningdaba phongdok paga loinana hayeng pung 10:30 dagi nungthil pung 2 fawwa sit in protest pangtholagani hari amromda Nagaland gi Mon district ki Oting amasung Tiru village ani gi marakta hokba December mari thangja numita Assam Rifles na coal mine amada thabak sururaga van amada halakpa sinmi singda ambush tawchinduna semi taruk hatokpa makhatarakpa irangda mioi mapan su yamna tamthiwa mongda nomoi kapsinduna hatokhiba mioi bagi lichat nattaba Assam Rifles na sathakiba kahan lichat adabu National Identity Protection Council NIPCO na akan mamongda condemn tawi haina council asigi Information and Public Relations Secretary gi chirol amana hari Chirol asina makha taraduna India lengakna North East state singda thamliba AFSPA 1958 na region asida leiriba mioi singi hak khungauna duna lakli maram aduna AFSPA 1958 SC North East ta leiriba state khudingna common agenda oina punna hotnamina duna any region dagi AFSPA lathok khinaba hotnamina si haina haibaga loinana laibak thiba thodok aduda laikhidraba khudingmakki mafamda NIPCO na awaba phongdokchari amasung imung manungi awaba dasu saruk yazari amadi makha taaba khongjang singda NIPCO na saruk yagani haina su chirol sina makha tari Hill Tribal Council ISTC Moregi President T Jankhumang Elias Janmang Haukipna lakadoriba Manipur gi general election da 42 Technopol constituency da mirep oiragani haina phongdokre wapam singasi Moria leiba Hill Tribal Council gi office ta pangthokkiba pawgi mifam amada President T Jankhumang Elias Jammang Haukipna phongdokkibani mahakna makhatana haikibda hokkiba sahi lising sapun mafudra dagi social activist ama oina miyam gi thabak thoram kayada seba tawduna lakhibani masida sahi taramuk Hill Tribal Council asigi president oina thau purakhi amadi matam khara amuk council asidagi potharaba matung handak sahi lisingani kumathoi asida miyamna amuk Hill Tribal Council asigi president oinaba khanghan khibadagi president oina hojik leiri masida
mahakna lakadriba general election asida vote lepnaba firep lawrakliba asi miyamgi khanduna chawkhat thorangda sothana lairiba district asibu hena develop taunanaba amadi kanglup khudingmakki harau nungaiba amaga nuksi chanana lainaba haibo khalon aduda tholakpani mamangda social activist ama oina miyamgi damak thabak thoram khudingda pangal thokna tawba ganlaktaba asigi maramna miyam gidamak mapung faba haibado ngamdana lakli kaukiba sahi lising anida vote lepnanaba hotnaraki adubu ahallaman sing wa haiba indaba yada wafam sing oiba maramna vote leptana sahi kaya lakhibani adubu handaki election asida miyamgi full support ka loinana 42 Technopol assembly constituency da vote lep naba haiba warep asi lobani masida miyamasu sogatpinaba haiki 42 Technopol constituency asida sahi kunthra rom asida miyamna vote thagatkiba MLA amadi minister kaya ama laikre masida minister yauna mafam asida laktuna look is policy act is policy ni sakhat taba yade trans asia highway semgani haiduna chinda lauthokiba kaya ngasi fawwa semdana lairakpa asida Technopol district asina khwaidagi chawkhat thorangda sothana leiba district amani haibasi miyamgi damak amangba amani haiki district ama oiraga yam thina khetnabasi sidi yam nungaide haibasi chu ei thamjaninge ngasi lagidaba 42 Technopol MLA election da ei lebgini haina ei changchenbasi maru oina Technopol da MLA kaya kae minister su oirami adubu mayam nasu lugis policy agris policy makada international border town haiba nadraga chandil ma Technopol si development gi ka matang da yam backward oibasi sidi ekoi yamang bani National Sports University sagadoriba Imphal West District ki manungda laiba 47 Kautruk amasung 40 Sanjam Khunaugi asengba lamni maram aduna National Sports University sariba phomsi konsa khulgi mingda onthokpa yapham thokte haina ngasi Manipur Press Club da pangthokpa pawing phom amada National Sports University Construction Demand Committee ki Secretary General Maibam Sunil Kumar na phongdokre Maibam Sunil Kumar na makha takhibda karigumba aranba khongthangda laingakna konsa khulgi maikaida lepkhrabadi maduda miyamna horkpa ihouda thorkadabasing laingakna daita pujagadabani haiki Karigi moina manipulator no akhoi tai khangi haning mo moina hai adubu last di matam da construction demand committee haina ama leiri che sigi fact finding loina mak document khom matungda sarkar da submit tawi central government ko submit tawi jo survey ko submit tawi sigi survey mayam jina submit ru mayam dina yari hadna tawhi bone aduna document talake haragadi National Sports University Construction Demand Committee document tan view World Health Organization huna thadok pachirol da laibak yankai taret da Omicron variant sandrok lei Omicron variant asi ihan hanba oina South Africa da thengnaki variant asi 5th SARS-CoV-2 strain na thohanbani hari vaccination kapagi chang nembana Omicron sandrok pada chang hengat hangani haiki COVID-19 ki casing asi South Africa da December mangadagi khanghen hengat khibagi report hu da fangki Eswatini Zimbabwe Mozambique Namibia amasung Lesotho da su masing yamna positive case hengalakpa thenaki hari sanabagi pau hauji Goa da chathariba Hero Indian Super League ki ngarang sanakhiba match da FC Goa na East Bengal bu mari ahum da mai thiba pikre league asi ngasi match da Hyderabad FC na Bengaluru FC ga numidang pung 3 makhai dagi sanaba hokre hayeng sagolchen numita league asi gi kurumdoi suba match da Mumbai City FC na ga Jamshedpur FC ga PJM Stadium Patora da numidang pung 3 makhai tabada sanargani aroibada maroipa amukhanna helicopter kaibagi thodok amada Chief of Army Staff Bipin Rawat magi loinabi yauna miyoi 12 laikhidre
स्टेट असिदगी अफस्पा लौथोकननबा सेंटर द तक्सिनदुना लागली मखा तानासु तक्सिन खिगनी हाइना चीफ मिनिस्टर एन बिरेन हाइख्रे लोइनना नेशनल स्पोर्ट्स यूनिवर्सिटी सारी मफम कोनसा कुलगी मिंगदा ओंथोकपा याफम थोकते हाइना नेशनल स्पोर्ट्स यूनिवर्सिटी कंस्ट्रक्शन डिमांड कमिटी की सेक्रेटरीना फोंदोखरे ngasigidamuktadi paudam pijo mata silosinjari mejang tabirba khwai punokpu amuka hanna khurumjari